ngasi numida waram phongkhiba tungan Manipuri siphongsing amasum thokkiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikei miyamna thamjagi ahanbada singleba court pathingba sangluba forest ki thaumisna khut tharakpa taraina laude Forest Department thambiduna sinabagi muhutta MLA Minister da oina sinabikro WBCC Reserve Forest amasum Protected Forest Area dagi singleba kotuna puthokpa yade amadi patalen oiraba fawbada singleba kotuna puthokpa yade haiba thingma leiringai serakta hawkiba February 3 gi nungthilda lilong usoipopi gi manung jangsinba area da singleba kot pasing thingba sangluba Thawal Forest Range ki staff singda khut tharakpa gari thugairakpa gi thawang adu Wildlife and Biodiversity Conservation Committee WBCC Manipur na yamna kana yaningda phongdokpaga loinana Lainga asina thawang adubu tarayna lawfam thokte haina phongdorakli WBCC gi Publicity Secretary Robi Ningthaujamna press thadorakpa sirol amada lainga nasu singleba koliba angam athausingi yenglaga thabak tawrakadaba leiragadi Reserve Forest Protected Forest Area singasi ngak sienanaba department thambiduna sinnabagi muhutta MLA Minister singda oina sinnabi kro haijaningi hainasu Pausina makhatana su phongdorakli Serola sina makhatana hairibadi laingak na yengduna laisilabadi mausagi khal ngaktuna thamningbasingi wakhalon nathaikibasu yai handaki thawdo sina ahanba sunati mamangda su tungan ba mafamsingda sangluba forest staff singda khut tharakpa thawdo kaya marum laikre u yanba thinglubadagi numaina kapbaga talakpagi thawdok singju thokiba laikre laingak ke angam mathauksing yauramdaba amata yaukide thinglubasingda oina maral pina bokhonaba amasum tungan Moral pina bohonaba masum tunganba moral pisinduna transfer thabibasu yaukidaba nate punamasina maramoiraga mausagi kalngaktuna thamna bohonabada lengaki loisangnasu maning halakle tolop khata ngairaga loire haiba mongda leibugum tawre hainasu pausina makhatana phongdorakli atopa paw manamo Congress amadi Left Party punduna Manipur Progressive Secular Alliance semkhre Manipur kandaba yade dictator gi lengaglon sathariba BJP muthatnabagi pandamda party taruk punsinbani ibobi BJP maithiba pinabagi marueba pandamda CPI CPIM Forward Bloc RSP JDS amadi Congress Party na taraganita suba State Assembly election da amata oina punsinduna center amadi state lairiba BJP maithiba pidaba yade haibigi common agenda amagi makhara punna satminakhre ngasi BT rota leba Congress bawon gi risang kaising media center pangthokiba paw mipum amada CLP leader o ibobina hai circular state ama semnabigi pandamda khongthang asi lokhalakpani center da paliba Modi gi amadi state asigi en biren gi lenga asi panghai da hairaga thajagani khanba democracy da satnadaba illegal oiba khongthang kya sangsilakli politics haibisi up down laigani English singani ga taraga teret ki election na Congress na single largest party wa kibane dubu BJP na namduna sakar sem kibane asigumba mawong da asum sa tharaglabadi democracy wan tok leiragloi aroibada dictator gi sasun lakba yabagi akiba leirakle state asida amadi bharata press ki freedom leirakta sangbidan gi wan tok leiraktre maram asidagi wakal manaba party sing punchilaga Manipur kandaba yade dictator gi sasun sathariba BJP muthatpa haibigi pandamda party taruk punsinbani hainasu oibo pina phongdokhi atopa paw manamo scientist singna COVID-19 lan thengnanaba self disinfecting biodegradable oiba marksing sengbatkre Indian scientist singi team amana industry partner amaga loinana COVID-19 laisatki mayokta lan thengnanaba copper da yumpham oiba nanoparticle na yomba antiviral self disinfecting oiba maigi marks singwatkre marks asi COVID-19 gi virus loinana atopa viral amasum bacterial gi oiba laina singi mayok ningthina mathau pangthokpa utli amadi hairiba si biodegradable oiba sor ningthina honba yaba amasum su sama yaba oiri miyam marakta marks upa sina single stranded RNA virus na yomba SAR SCOV-2 na thuanba COVID-19 virus sandokpa hanthabada khwaidigi kanabo heli hairiba sida laina asi lanabagi mawong asi maru oina nungsina pohwanba laina gi respiratory particles sing yawbanani laina lananaba thingnaba mark sizinabagi science na yamna thuna khumang chokshilakpaga loinana bharat ki market ta
एंटीवायरल नत्रगना एंटीबैक्टीरियल की मसाकसिंग यावदबा ममल तांगबा मास्क योली मरम असिना असम मास्क उप मरु ओइना मी यामना सिनबा मफमसिंग हाइबदि हॉस्पिटल सिंग एयरपोर्ट सिंग स्टेशन सिंग शॉपिंग मॉल सिंग अमसुम अतै वायरस असिना वांगना लेबा मफमसिंगदा लैना असिबु संदोकपा थिंगबदा यामना वाना थोकली हौजिक ओइरिबा फिबम असिदा कोरोना वायरस दा म्यूटेशन ना कोविड-19 लाइसेट यामना थुना हेनगल हल्लिबा सिदा ममल यामदबा एंटीवायरल मास्क यामना थुना संगबतबा मथौ तारी भारत की सरकार की डिपार्टमेंट ऑफ साइंस एंड टेक्नोलॉजी की ऑटोनोमस डी सेंटर इंटरनेशनल एडवांस रिसर्च सेंटर फॉर पाउडर मेटालर्जी एंड न्यू मटेरियल साइंटिस्ट सेंटर फॉर सेलुलर एंड मोलिकुलर बायोलॉजी बेंगलुरु यूफम कैंपनी रेजिल केमिकल का लोइना कोविड-19 लाइसेट की मयोक्त लांथेंगनबा DST ने स्पॉन्सर तौबा नानो मिशन प्रोजेक्ट की मखादा कॉपर यूफम नानो पार्टिकल योंबा एंटीवायरल सेल्फ डिसइंफेक्टिंग मागी मास्क सेंबत्ख्रे हाइन पाउसन मखाताना फोंदोरक्ली मसीगी मथक्ता सिजनख्रबा मास्क लांथोकपगा मरी लैनना मालेम पुंबदा चावरबा हिरम अमा ओइना फोंदोकनरी कोविड-19 की मयोक्ता कानहलिबा कन्वेंशनल ओइबा मास्क अयाम्बा अमुक्तंग ओइना सिजनबगीदमक्तनी अमसुम बायोडिग्रेडेबल ओइदे अमदि अकोइबदा अमसुम वेस्ट मैनेजमेंट की इशू यामना सथीना अकायबा थोकली बायोडिग्रेडेबल ओइबा कॉटन फैब्रिक न साबा हौजिक पुथोरक्लिबा एंटीवायरल मास्क न अवाबा थेंगनबा कयामा कोखलगनी मसिगी मथक्ता सोर होर्म नुंगाय हलगनी अमसुम सु साम यहल्ली हाइनिसु पाउसना सुपलक्ली लोइसिलक्पोइना तोपा पावमना कांग्रेस CPI की अलायंस यानिंगदब उतुना वांगजिंग तेंथा AC दा CPI दगी पाक्तकनना तोनख्रे हंदक पांथोकदरिबा तरागनिथु सुबा मणिपुर लेजिस्लेटिव असेंबली इलेक्शन मंगोइना CPI मणिपुर स्टेट काउंसिल ना कांग्रेस का अलायंस सेमखिबदु यानिंगदब उतुना वांगजिंग तेंथा AC दा हौकिबा तरागा मथुई सुबा मणिपुर विधानसभा मिखलदा CPI की मिरेप ओइखिबा हौबम रविंद्रना लुसिंगबा CPI वांगजिंग तेंथा लोकल काउंसिल की मरुएबा मेंबर निफुगा निपान पार्टी एसिदगी खुदक्तगी तोकले हाइना ngasi laukthokpaga loinana mana pairamba famsingsu thadonakre makoina party sidagi tokpagi aiba sirol sing local secretary gi kuthangda CPI Manipur State Council gi state secretary da pisinki CPI digi tokle haibadu miyam khangna laukthokraba ngasi wangjing wangkhaida leiba hanagi CPI gi mirep oibidana state executive members oriba haubam Robin gi wangjing wangkhaida leiba yumda CPI wangjing tentha local gi oiba mifamama पांगथोखी हौजिक ओइनदि मैम पाउक्स मतांसे लुसिनजरगे अमसुम पाथोक्सकिबिदा सोखिबा लानखिबा कया यावरसु मैम नाकपिगनी मतम गे मरुएबि पाउक्संसु मैम द लेपलैतन अपडेट पिजरके नसु चैनल सिगी मेकेरिगी थमजरी एंड थैंक यू।